Maha Turel ki Mathakta Saba Houriba Thong Makhong Namthakhre Leingakna Mityeng Changbiyu HAINA Zone CHOTHE na PHONGDORAKLI Chandel District ki manung chana laiba Lungle Village amadi Liwa Kholen gi marakta chen liba Maha Turel Mathakta Leingak ki mateng amatta yauduna praja singna wana honaduna Saba Houriba ngairiba Lungle Village asigi Praja Singhi Khwaidagi Maru Oiba Amata Ngaidaba Thong Makhong Ising Ichauna Namthakibana Praja Singda Awaba Chaitheng Kya Nangle Praja Singhi Awaba si Kokhan Binaba Leingakna Akhanaba Mityeng Changbiyu HAINA Village Sigi Authority ki Secretary Thau Puriba Zone CHOTHE na Leingak ki Pukning Chingsilakli Ngasi Thong Saphamda Village Asigi Miyoi Singa Unaba Amada Miyam gi Mahut Siladuna Zone CHOTHE na Phongdokibada Sagatliba Thong asi Lungle Praja Singhi Atopa Mafamda Chathok Sasin Taungnabagi Amata Ngaidaba Pambai Oiribani Khul asigi Piklaba Mahiroi Singna Pikliba Mahiroi Singna School Chatpa Ana Ayek Eurakpada Amadi Khul asigi Nupi Angang Kayana Tangai Fadana Thabak Chatpada Thong asi Fauduna Chatpa Taribani Praja Singha Thengnariba Awaba Kaya asidagi Koknaba Haiduna Chahi Mari Manga asida Praja Singna Angam Bakhainaduna Paisa Tungsilaba Matungda Handak Chahidagi Local Mystery Tanaduna Light Vehicle Fawadi Lan Bayanaba Haiduna Thong Sagatpa Hauki Adubu Laibak Tibana Haukiba Tarik Taret ki Akanba Nongda Ising Ichel Kalaktuna Thong Makhong Namthakhre Asumna Chahi Kuina Praja Singna Honajarakpa du Arembada Takhre Haujik Praja Singha Thengnariba Awaba Kaya asi Leingakna Mityeng Changbiduna Thong asi Semba Saba Loisinbiyu HAINA Leingak ki Pukning Chingsilakli Ikhang dana handaki tarik taret ki ahingi nong kanna subududa koina nauna sajariba laita na sajariba thong si ising isaw sina pura magi makhong si pillar si makhong si namthabi khre ubi khre aduna praja si koi upai laitre maramdi koi masigi lifeline school ka ba ngang sing nupi angang na ba matam da natraga koina pot chai puthokpada masigi lambi da thokpani na koi upai laitre aduna maram duna koi gi awaba si koi hawik yaurabni wa ba haibse aduki madik oi khrabni adubu koi hai phum khangdre praja se kok pairaga khang banatana upai leitre maram aduna mari lainaba koi manipur government paibi riba authority singna yarabdi koi chothe lungle hairiba khun Chandel district ta laiba Maha river gi manak ta laiba kilometer makhai mukta changbane koi gi khunsi maram aduna hairiba lambi thong se phattabagi maramna koi gi praja gi awabse suk ematik leire haibase koi media gi thongda ese village authority gi secretary ama oina aina mayam da phongdok chabni mayam yarbadi government na koi gi musi biduna koi gi hairiba kun sigi thong sari bisida mityeng tabiduna pukning chingsin jari mayambu duna mayam na mateng pangbi na bagi damak hanna media gi thongda phongdok chari